ꯂꯝꯗꯦꯟꯁꯤꯒꯤ ꯃꯛꯇ ꯈꯣꯡꯎꯞ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯣ ꯁꯤ ꯑꯁ ꯄꯗꯥ ꯀꯣꯃꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯄꯣꯠꯇꯤ ꯏꯑꯣꯏ ꯑꯣꯏꯗꯦ ꯅꯣꯡ-ꯅꯣꯡꯒꯤ ꯆꯥꯎꯈꯠꯂꯛꯄꯗꯤ ꯉꯥꯏꯅ ꯅꯣꯡ-ꯅꯣꯡꯒꯤ ꯄꯤꯛꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯏꯁꯤꯡ ꯆꯥꯏꯕꯤꯗꯅ ꯉꯁꯤꯗꯤ ꯏꯁꯤꯡꯁꯦ ꯈꯔ ꯆꯥꯏꯁꯟꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯐꯧ ꯍꯥꯏꯕ ꯌꯥꯔꯣꯏ ꯏꯁ ꯇꯧꯔꯤꯁꯦ ꯅꯣꯏꯗꯨꯅ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯦ ꯇꯧꯔꯤꯁꯦ ꯃꯤꯒ ꯂꯩꯇꯕꯅꯦ ꯄꯨꯟꯁꯤꯁꯦ ꯑꯁꯤꯅꯤꯗ ꯄꯣꯠ ꯑꯃ ꯈꯔ ꯑꯣꯏꯔꯗꯤ ꯈꯔ ꯖꯣꯟ ꯈꯣꯠꯇꯅ ꯄꯩꯁꯥ ꯂꯨꯄꯥ ꯈꯔ ꯇꯥꯟꯕ ꯌꯥꯕ ꯅꯪ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯥꯎꯈꯠꯂꯝꯃꯣꯏ ꯑꯧ ꯏꯁ ꯍꯤꯡꯒꯣꯟꯁꯦ ꯄꯣꯠꯁꯦ ꯈꯔ ꯐꯅꯕ ꯍꯥꯏꯅ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯝꯕꯅꯤꯅꯦ ꯏꯐ ꯐꯧ ꯌꯥꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯌꯥꯝ ꯋꯥꯅ ꯆꯥꯏꯕ ꯃꯥꯜꯂꯤꯅꯦ ꯑꯁ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯇꯧꯔꯤꯁꯦ ꯅꯪ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯣ ꯇꯧꯔꯤꯁꯦ ꯅꯪ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯪ ꯆꯥꯎ ꯂꯩꯔꯝꯃꯣꯍꯦ ꯆꯥꯏꯗꯣ ꯌꯥꯗꯦ ꯁꯦꯟꯅꯕ ꯉꯥꯛ ꯆꯥꯏꯕꯤꯒꯦ ꯄꯤꯔꯛꯎꯁꯦ ꯁꯤꯔꯣ ꯅꯪꯒꯤꯁꯦ ꯄꯣꯠꯇꯤ ꯐꯩꯅꯦ ꯄꯣꯠꯁꯦ ꯆꯥꯎꯈꯠꯂꯛꯄ ꯀꯩꯅꯣ ꯃꯤꯒ ꯂꯣꯏ ꯇꯧꯗ꯭ꯔꯦꯅꯦ ꯅꯦꯈꯥꯏꯔꯦ ꯅꯪ ꯈꯨꯠꯆꯥꯏꯗꯨꯗꯤ ꯌꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯆꯥꯏꯒꯗꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯇꯕꯤꯗ ꯅꯪꯒꯤ ꯕꯥꯇꯤꯡꯒ ꯃꯣꯛꯀꯁꯦ ꯀꯝꯐꯣꯔꯇꯦꯕꯜ ꯏꯑꯣꯏ ꯑꯣꯏꯗꯦꯗ ꯀꯩꯗꯧꯅꯤ ꯃꯍꯨꯠꯇ ꯃꯣꯇꯣꯔ ꯑꯣꯏꯗꯤ ꯐꯒꯗꯕꯅꯦ ꯀꯝꯐꯣꯔꯇꯦꯕꯜꯒ ꯑꯣꯏꯗꯦ ꯆꯠꯂꯛꯑꯦ ꯑꯣꯏꯗ ꯄꯥꯗꯕ ꯍꯛꯆꯥꯡ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦꯗꯤ ꯍꯥꯏꯔꯝꯃꯒ ꯀꯛꯈ꯭ꯋꯥꯏ ꯑꯃ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯅꯪ ꯑꯐꯕꯗꯤ ꯅꯪ ꯑꯣꯏꯔꯣꯏ ꯅꯪ ꯀꯝꯐꯣꯔꯇꯦꯕꯜ ꯍꯦꯛ ꯇꯧꯔꯅ ꯍꯠ The next day. ꯍꯌꯦꯡ ꯁꯤ ꯕꯣꯔꯣꯏꯁꯦ ꯑꯃꯅꯤ ꯐꯠ ꯍꯦꯛꯎꯅꯦ ꯖꯥꯡꯅ ꯍꯦꯛꯎꯅꯦ ꯅꯪꯒꯤꯅ ꯇꯥꯔꯛꯑꯔꯣꯏꯅꯦ ꯅꯪꯒꯤꯗꯣ ꯑꯗꯨꯅ ꯂꯪꯉꯤꯗꯣ ꯈꯔ ꯆꯪꯕ ꯄꯣꯠꯅ ꯂꯪꯉꯨꯅꯦ ꯑꯃꯨꯟꯕꯁꯦ ꯁꯣꯝ ꯁꯥꯏꯗ ꯁꯣꯝꯗ ꯂꯩꯔꯦ ꯅꯪ ꯆꯤꯟꯇꯥ ꯊꯝꯃꯨ ꯇꯧꯔꯣ ꯄꯣꯠꯇꯣ ꯈꯔ ꯍꯥꯎꯅ ꯆꯥꯏꯅ ꯇꯧꯁꯦ ꯅꯪꯒꯤꯗꯣ ꯁꯨꯡꯀꯦꯅ ꯀꯦꯜꯂꯛꯀꯦ ꯇꯧꯔ ꯑꯌꯣ Oh no! ꯑꯃꯨꯟꯕ ꯁꯣꯝꯗ ꯍꯦꯛ ꯂꯧꯅꯦ ꯁꯣꯝꯗ ꯂꯩꯔꯦꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯄꯣꯠꯅ ꯂꯪꯉꯨ ꯁꯤꯗꯒꯤ ꯑꯂꯨꯝꯕ ꯄꯣꯠꯅ ꯋꯥꯗ ꯑꯃꯨꯟꯕ ꯂꯩ ꯑꯗꯨ ꯁꯤ ꯍꯦꯛ ꯂꯧꯅꯦ ꯏꯃꯩ ꯄꯦꯝꯃ ꯋꯥꯗ ꯉꯥꯡꯅꯗꯣꯔꯤꯗ ꯍꯥꯎꯔꯦ ꯑꯗꯣ ꯗꯨꯀꯨꯂꯨꯁꯦ ꯃꯈꯥ ꯇꯥꯔꯦꯅꯦ ꯃꯨꯟꯕꯗ ꯄꯨꯔꯛꯎ ꯁꯤ ꯄꯨꯔꯛꯎ ꯁꯤ ꯊꯝꯃꯨ đó chị muốn bao giờ nó sẽ ở đây he ở đây oi nào đây bồi cái cha đi đó trai mà nhỉ masih comfortable đấy cái ra cái cái nó bồi nói gì amun mà cầm ta giàu được không này xíu này giàu anh ta cái này mà xin nào coi khuôn gì ngao chừng mà này hết à thôi này hết mình này là năm nè cái xe car này à eight ai đi kia nào Nipan juga là tôi phấn tâm không cháu nó có ruji cho bố chú nào ba nắng bu hay cháu nó có cái điều gì khăn chân này ấy à ấy là mà quốc thắng lá cái nè lấy ta bây giờ cái đá là cái nè à cũng có đi chấp vào khơi ra company dai sabas adu mo oi unang noi bro je hau rai bu cây tao rồi comfortable ioi oi de da bro je nó ngoài điện cái gì nó ngoài si bro je ki mahutta appeal gum oi ram gadi comfortable gra oi gada bani si comfortable oi da possible tali da isto se noi sugum thu bu karba se na ma itale tale se hau noi à anh cái gì nè anh đã anh cắt comfortable này là tàu nữa cái này mà gì comfortable là mà gì ơi năng mong đi khai cha rồi cha là cái gì ingai của quay nữa comfortable là nè apel cái bút mà cái bút cái nào chân này cái này ôi thế bạn ok kamu kenal saya di sana udah masih itu cái nào lấy cái này
ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯣ ꯂꯩꯈꯤꯗ꯭ꯔꯦꯅꯦ ꯀꯅꯥꯅꯣ ꯏꯌꯥꯝꯕ ꯍꯥꯏꯁꯤꯕꯨ ꯑꯝꯇꯪꯕꯨ ꯌꯦꯡꯒꯦꯅꯦ ꯃꯁꯛꯁꯤꯕꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯝꯇꯪ ꯌꯦꯡꯈꯤꯒꯦꯅꯦ ꯁꯤꯗꯤ ꯀꯝꯐꯣꯔꯇꯦꯕꯜꯗꯨꯅꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯏꯁ ꯑꯛꯆꯥꯗ ꯇꯧꯔꯤꯃꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯤꯕꯨ ꯑꯁ ꯅꯣꯏꯅ ꯄꯇꯤ ꯊꯥꯏꯁꯦ ꯂꯥꯜꯂꯦꯅꯦ ꯅꯣꯏꯅ ꯑꯁꯤꯁꯦ ꯂꯐꯨꯗ ꯊꯥꯒꯗꯕ ꯅꯠꯇꯦ ꯑꯁꯤꯁꯦ ꯃꯈꯥꯗ ꯊꯥꯒꯗꯕꯅꯤ ꯅꯣꯏꯁꯤ ꯆꯥꯛꯁꯨ ꯆꯥꯝꯗ꯭ꯔꯦ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯊꯥꯒꯗꯕꯅꯤ ꯈꯪꯕ ꯃꯇꯨꯡ ꯃꯅꯥ ꯏꯌꯥꯝꯕ ꯑꯁꯤꯁꯦ ꯀꯩꯅꯣꯁꯤꯅꯅꯦ ꯂꯐꯨꯁꯤꯅꯅꯦ ꯃꯀꯣꯛꯇ ꯈꯥꯡꯒꯗꯕ ꯁꯤꯔꯗꯤꯅꯦ ꯃꯀꯣꯛꯇ ꯈꯥꯡꯅꯕꯅꯤ ꯁꯨꯃꯥꯏꯅ ꯑꯁ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯔꯦ ꯃꯥ ꯑꯩ ꯃꯤ ꯑꯇꯩꯒ ꯂꯥꯛꯅꯔꯤꯕꯣ ꯍꯥꯏꯗꯤ ꯍꯥꯏꯈꯤꯕꯅꯤ ꯇꯌꯥꯔ ꯅꯨꯡꯌꯥꯔꯒꯗꯣ ꯈꯔ ꯂꯧꯁꯟ ꯈꯣꯠꯆꯜꯂꯕꯣ ꯇꯌꯥꯔ ꯅꯨꯡꯌꯥꯔꯗꯣ ꯊꯝꯃꯨ ꯈꯣꯠꯅ ꯀꯩꯅꯣ ꯇꯧꯔꯦꯅ ꯑꯁꯤꯕꯁꯤꯕꯨ ꯍꯣꯏ ꯑꯁꯤꯕꯁꯤ ꯍꯧꯒꯠꯂꯤꯅꯦ ꯂꯐꯨꯁꯦ ꯀꯝꯐꯣꯔꯇꯦꯕꯜ ꯏꯑꯣꯏ ꯑꯣꯏꯗꯦꯗ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯃꯣꯟ ꯑꯃꯇ ꯑꯣꯏꯔꯝꯃꯒꯗꯤ